ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯅ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 18 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯕ ꯁ꯭ꯇꯦꯁꯟ ꯄꯨꯂꯤꯕꯣꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KCPMCꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯃꯈꯣꯡꯗꯒꯤ ꯅꯤꯡꯊꯧꯖꯝ ꯒ꯭ꯌꯥꯟ ꯃꯩꯇꯩ 39 ꯀꯧꯏ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯂꯩꯃꯈꯣꯡꯗꯒꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯂꯧꯂꯨꯞ KCPMCꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯉꯁꯤ ꯈꯨꯔꯈꯨꯜ ꯃꯟꯗꯣꯞ ꯌꯨꯝꯐꯝ ꯃꯌꯥꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯁꯥꯝ ꯄꯨꯂꯤꯁꯅ KCPMCꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯐꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯖꯝ ꯒ꯭ꯌꯥꯟ ꯃꯩꯇꯩ ꯑꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯈꯨꯔꯈꯨꯜ ꯃꯟꯗꯣꯞ ꯌꯨꯝꯐꯝ ꯃꯌꯥꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯈꯪꯏ꯫ ꯅꯤꯡꯊꯧꯖꯝ ꯒ꯭ꯌꯥꯟꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯒ꯭ꯌꯥꯟ ꯂꯥꯂꯧꯂꯨꯞ KCPMCꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 4 ꯒꯥꯔꯤ NOC ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯇꯥꯟꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯃꯤꯟꯅꯔꯝꯕ ꯏꯟꯃꯦꯠ ꯑꯃꯠꯇ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯆꯤꯟꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤꯒꯤ ꯀꯦꯗꯔ 3 ꯐꯥꯔꯦ꯫ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯦꯍꯤꯌꯥꯡ PSꯅ ꯀꯣꯜꯂꯤꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯩꯁꯥꯠꯇꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ ꯆꯤꯟꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤ CKMAꯒꯤ ꯀꯦꯗꯔ 3 ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯐꯥꯔꯕꯁꯤꯡꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯀꯣꯠꯀꯤ ꯀꯨꯋꯥꯟꯗꯒꯤ ꯂꯨꯟꯈꯣꯍꯥꯎ 99, ꯂꯤꯖꯥꯡꯐꯥꯏꯗꯒꯤ ꯖꯝꯍꯣꯟ ꯍꯥꯎꯀꯤꯞ 30 ꯑꯃꯁꯨꯡ ꯂꯩꯖꯥꯡꯗꯒꯤ ꯉꯝꯕꯣꯏ ꯃꯥꯆꯦ 29 ꯀꯧꯏ꯫ ꯃꯈꯣꯏꯗꯒꯤ AK-47 ꯑꯃ, ꯀꯟꯇ꯭ꯔꯤ-ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯀꯟꯇ꯭ꯔꯤ-ꯃꯦꯗ .22mm ꯒꯤ ꯁꯤꯡꯒꯜ ꯁꯣꯠ ꯔꯥꯏꯐꯜ ꯑꯃ, AKꯒꯤ ꯃꯦꯒꯖꯤꯟ 2, ꯃꯔꯨ 50, 9mm ꯄꯤꯁꯇꯣꯜꯒꯤ ꯃꯦꯒꯖꯤꯟ ꯑꯃ, ꯃꯔꯨ 5, ꯁꯤꯡꯒꯜ ꯁꯣꯠ ꯔꯥꯏꯐꯜꯒꯤ ꯃꯔꯨ 15, ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 2, ꯈꯨꯀ꯭ꯔꯤ 2, ꯀꯦꯟꯕꯣ ꯕꯥꯏꯛ 2 ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯜꯗ ꯂꯨꯄꯥ 750 ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯂꯥꯂꯧꯂꯨꯞ 2ꯒꯤ ꯂꯥꯟꯃꯤ 2 ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 2ꯗꯒꯤ PLAꯒꯤ ꯂꯥꯟꯃꯤ 1, ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ 1 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯕꯖꯥꯔꯒꯤ ꯑꯀꯣꯏꯕꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ PLAꯒꯤ ꯂꯥꯟꯃꯤ 1 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯛꯈꯤꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯁꯥꯏꯔꯦꯝ ꯕꯁꯟꯇ ꯁꯤꯡ, ꯑꯦꯂꯥꯏꯁ ꯕꯣꯝꯆꯥ, ꯑꯦꯂꯥꯏꯁ ꯑꯉꯝꯕ 30 ꯀꯧꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯊꯕꯥꯜ ꯀꯨꯟꯖ, ꯑꯋꯥꯡ ꯂꯩꯀꯥꯏ, ꯌꯥꯝꯕꯦꯝ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤꯁꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯂꯥꯂꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄꯨꯔꯒꯤ ꯂꯥꯟꯃꯤ 1 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯔꯛꯇꯒꯤ ꯍꯤꯖꯝ ꯉꯝꯕ ꯃꯩꯇꯩ 43 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯄꯤꯁꯇꯣꯜ 1, ꯃꯦꯒꯖꯤꯟ 1, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 2, ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ 2, ꯇꯨ-ꯋꯤꯂꯔ ꯑꯃꯁꯨ ꯐꯥꯒꯠꯂꯦ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ EUꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ PDFꯀꯤ ꯃꯊꯛꯇ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯃꯤꯟ ꯑꯣꯡ ꯂꯥꯏꯡ, ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ (EUꯅ) ꯃꯈꯥ ꯇꯥꯅ ꯆꯍꯤ 1 ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ EUꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ 103 ꯑꯃꯁꯨꯡ ꯍꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 22ꯒꯤ ꯃꯊꯛꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕ ꯑꯁꯤ ꯀꯨꯝꯖꯥ 2021ꯗꯒꯤ ꯍꯧꯗꯨꯅ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯍꯥꯠꯄ-ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗꯅꯤ꯫ EU ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯨꯟꯇꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯕꯅꯤ ꯍꯥꯏꯔꯤ꯫ EUꯅ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕꯤ ꯑꯣꯡ ꯁꯥꯟ ꯁꯨ ꯀꯤꯒꯤ ꯂꯩꯉꯥꯛ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯨꯟꯇꯥꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯈꯤꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯁꯛ ꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯅꯔꯁꯤꯡꯕꯨ ꯊꯥꯗꯣꯛꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯡꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯠꯄ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ EUꯅ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯟꯁ꯭ꯇꯦꯠꯇ ꯄꯦꯀꯣꯟ ꯇꯥꯎꯟꯁꯤꯞꯇ
Karini, Nationality Defense Force KNDF amasung People Defense Force PDF ki mathakta landa chathakre hairi. Islamic State na Nigeria da miyoi kun taru hatkre. Nigeria gi awang nungpo kham theng na leiba mafam amada truck amana improvised explosive device IED amada thenglubadagi pokhairak tu na miyoi kun taruk sikre. Thaudo adu ngarang Cameroon gi ngomkhai meya da leiba Borno State ta thokkibani haina leiba adu gi military na phongdorakli. Borno State asi Western African Province ILWAF amasung Boko Haram nga mari leynoriba Islamic State of Iraq and Levant ISIL yauna tongan ba khulai paiba singna hokhiba chahi kayadagi khudongthiba thoanduna lakliba mafam ni haiki. Bom pokhaiba du da nupa taraga taruk nupi mari amasung angang taruk yauki amasung passenger ahum na ka hena sokhi hairi. IED thamlagliba adu kanana no haina Borno State Police na hojik fawba phongdoraktrabasu thaudo adu da laikhidraba miyoi amagi macha nupa na IED thamlamniba adu Boko Haram na oiramgani haina maral sirakli adumakpu thaudo adu Islamic State nani haina phongdorakre. Nigeria gi awang nongpokta mathau tawriba International NGO Safety Organization na news agency gi lamda phongdokhibada truck ama run amasung gam boru ngala town gi marakta thoraktuna IED adu thengkhibani hairi. IED pokhai khiba adu da khudongthiba nanglaba singmai na masa pumba khibana masak maming khangnaba honabada awaba oire. Boko Haram na haukiba chahi daraga manga sida Nigeria gi awang nongpok lamdam singda onnai bagi thabak chatharakpaga loinana miyoi lising nifu gi mathakta hatkre hairi. Nigeria authority gi maikai Boko Haram na mafam adu da tamchiraba thabak thoram sing chatharaba su makhoibu paksana maithiba pikhrabani. ISWAP ama asisu hojik Borno gi awang thangba saruk singda mapangal kanna leibaga loinana highway singda landmine sing fumduna amasung ambush chathaduna convoy singda toina khudongthiba nanghanduna lakli hairi. Editorial kalam dagi lakhocharake iramdam kannabagi damak laisu khangnaba lairik tamsi thangdagi kalam na hena thawi haiba wahai pareng asigi pawro asi malemgi lairik laisu hairaba miyoi kayana yamna toina hainaba wahai pareng pawro amani aduga lairik hairaga laisu khangrabadi lairik haibagi wahan thok leitabagumani haina su malemda lairiba khang hai kayana yamna toina pannaba wahai singni amaramda hanak Manipur gi oina kosem na pangthokiba class 12 final exam haidokraba matungda chaliba chahi 2025 ki oina makok mathang takraba maheroi sing amadi mark wangna phangba maheroi singda tongan ba school kaya na makoi gi school singna tamba maheroi singna makok mathang tarakpaga loinana akhanna na tongan ba subject kaya da mark wangna phanglakpa singbu pukning thogatpagi thoram sing kaya pangthokna khibagi paw sing state asigi miyamna tanaram lagani khalli. Nakalamaromda da malem gi oina hogalagli banharol sing maru oina maheroi sing asina tungi yumbiral oirakadawribani haibasi ngasigi malengi mipum khudingmangna khangnaduna leiri. Asigumlaba oirakadawriba naharol maheroi sing asibu ngasigi khunai maru oina Manipur khunai gi oina achangba maru oiba ngamnaba maheroi khunai bu lamjing lamtak pibaga loinana wakhal lawsing kaya amadi afaba achangba maheroi sing oina bagidamak takpi tambiriba oja singna masa maki apokpa macha amadi machin manau amagumna thawai yauna takpi tambibadagi maheroi singna mithoi mihenba ngamba amadi wakhal lawsing changkhonba maheroi sing oiba ngamnaribani haibiyai. Nakalamaromda Manipur da chahi ani faraklaba Kuki narco terrorist singi landa mayum makai thadoklaga changja famlauduna leiriba yellow furup midai ichol inau ipa ipu icha ima ibel kayagi macha masu oiba singna handaki kumja 2025 ki Council of Higher Secondary Education Manipur na pangthokiba class 12 ki aroiba changyengda mark wangna phangba kayamu yaurakhiba singbu lamdam asigi CSO kharana pungning thogatpagi thoram sing pangthokpaga loinana maheroi singda angamba selgi mateng pangduna maheroi adugi masagi oiba aningba apamba sing hangduna state asigi tangdu leita daba phibam amada lehelagliba si kari maramdagi kanana ohelaglibano amadi state asigi lana si bothu bada loishin handana makha sangthana thammagi maram karigino aduga lale khanglaba lamhen tuhenba Kukisingbu terrorist ni haina laukthokta kangkhatuna thamba manbagi thawong chathaba si state sigi yellow furup singna ikhangda khangnaduna leiri maram aduna thangdagi kalamna hena thawi khangna lairik haibada natana laishu su khangna hainaba ngasigi state asigi yellow furup ki meheroi kunagi meheroi singna exam da makok mathang tanaba honabaga loinana iraipak iramdam kannabagi damak laisu khangna lairik tamduna ngasigi Manipur gi yellow furup ta phangliba chaitheng asi amu hanna phangdana ba honaba laisu khangna lairik tamsi May 3 da pangthokadawriba miyamgi mifamda yellow mi kanjanaba akanba waref lawmina hausi kokomi Pakistan amadi Bangladesh macha sing thidokliba asigu Myanmar dagi changsilagliba illegal immigrant singsu thidoku khuraija mathauba lagliba May 3 da chahi ani faraba Manipur crisis haibasida Manipur miyamgi oiba people's convention ama Khumalampak da pangtholagani mifam asida miyam punna makna nongmagi sinthale piduna saruk yabibaga loinana
ꯌꯦꯜꯍꯧꯃꯤ ꯀꯟꯖꯅꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦ 3 ꯑꯁꯤꯗ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯀꯌꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯁꯩꯗꯥꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕ ꯄꯥꯟꯗꯝꯁꯨ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯤꯟꯊꯥ ꯄꯥꯏꯔꯤꯕꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯤꯇꯩ ꯈꯛ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯣꯡꯗꯣꯛꯅꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯎꯗꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯚꯝꯗꯤ ꯂꯥꯏꯔꯗꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯒ ꯊꯝꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ, IDPꯁꯤꯡꯁꯨ ꯄꯨꯟꯅ ꯌꯥꯎꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯧꯁꯤ꯫ ꯂꯩꯕꯥꯛ ꯃꯌꯥꯏ ꯆꯨꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯍꯛ ꯐꯪꯍꯟꯅꯕ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯁꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯀꯥꯁꯃꯤꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯣꯏꯅ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯥꯁꯃꯤꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯕ, ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕ, ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯈꯔ ꯄꯤꯔꯒ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯆꯠꯂꯒ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯛꯈꯤꯗꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯞꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ꯫ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥꯁꯤꯡ ꯂꯩꯕ꯭ꯔꯥ ꯈꯪꯗꯣꯛꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯁꯨ ꯈꯪꯗꯣꯛꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯦꯞꯇꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫